ꯁꯤꯗ ꯍꯦꯟꯅꯁꯨ ꯒꯤꯐ ꯑꯔꯩ ꯆꯥꯎꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯁꯅꯨꯅ ꯑꯍꯥꯟꯕ ꯌꯥꯎꯖꯕꯅꯦ ꯑꯗꯣ ꯗꯥꯎ ꯌꯥꯔ ꯆꯤꯆꯦꯅ ꯑꯩ ꯈꯟꯕꯤꯔꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯏꯆꯦ ꯊꯦꯡꯀ꯭ꯌꯨ ꯌꯥꯝꯅ ꯍꯔꯥꯎꯋꯦ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯋꯤꯅꯔ ꯑꯣꯏꯕꯁꯦ ꯑꯗꯨꯒ ꯂꯣꯏꯕꯤꯔꯦ ꯐꯗꯤꯒꯣꯝꯒ ꯂꯣꯝꯕꯒ ꯇꯤꯜꯍꯧꯅ ꯒꯥꯔꯅꯤꯁ ꯇꯧꯔꯦ ꯁꯤꯒꯤ ꯆꯥꯡꯁꯤ ꯂꯣꯏꯁꯜꯂꯦꯇꯣ ꯁꯪꯂꯤ ꯁꯪꯂꯤ ꯇꯧꯔꯤꯉꯩꯁꯤꯗ ꯍꯦꯟꯅ ꯍꯥꯎꯋꯦ ꯉꯥꯅꯨꯁꯦ ꯐꯖꯅ ꯃꯩ ꯌꯥꯏꯕꯤꯔꯦ ꯍꯧꯖꯤꯛ ꯕꯣꯂꯤꯅ ꯀꯥ ꯍꯦꯟꯃꯟꯗ꯭ꯔꯣ ꯅꯪꯕꯨ ꯇꯧꯗ ꯑꯩꯅ ꯂꯣꯏꯅꯃꯛꯅꯤ ꯁꯦꯝꯃꯝꯃꯤꯗꯣ ꯑꯗꯨꯁꯨ ꯂꯩꯀꯥꯏꯒꯤ ꯍꯥꯏꯗꯤ ꯆꯠꯂꯣ ꯗꯨꯀꯥꯟ ꯅꯨꯡꯀꯥꯟ ꯆꯠꯄꯩ ꯃꯅꯝꯗꯤ ꯂꯥꯛꯑꯦ ꯌꯥꯝ ꯍꯩꯔꯦꯅꯦꯀꯣ ꯏꯁ ꯃꯩꯁꯦ ꯂꯣꯏꯔꯦ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯕꯗ ꯑꯁ ꯍꯥꯎꯇꯕ ꯃꯁꯛꯇꯤ ꯌꯥꯔꯦ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯎ ꯍꯥꯏ ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯗꯤꯅꯦꯀꯣ ꯑꯩꯁꯦ ꯑꯩꯒꯤ ꯂꯛꯀꯤ ꯋꯤꯅꯔ 5ꯅꯦ ꯑꯗꯣ 2ꯗꯨꯃꯗꯤ ꯑꯩꯅ ꯐꯅ ꯄꯥꯎ ꯄꯤꯅꯕ ꯍꯣꯠꯅꯕꯅꯦ ꯃꯣꯏꯗꯣ ꯄꯥꯎ ꯐꯥꯎꯔꯛꯑꯣ ꯌꯥꯗ꯭ꯔꯦ ꯕꯤ ꯒꯦꯃꯔ ꯑꯗꯨꯒ ꯃꯣꯏꯔꯥꯡꯊꯦꯝ ꯌꯥꯏꯐꯕꯤ ꯅꯣꯏ ꯑꯅꯤꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯎꯔꯒꯗꯤ ꯑꯝꯇ ꯀꯟꯇꯦꯛ ꯇꯧꯔꯛꯑꯣ ꯑꯩꯅ ꯅꯣꯏꯒꯤꯗ ꯔꯤꯄ꯭ꯂꯥꯏ ꯇꯧꯈꯤꯕꯅꯦ ꯅꯣꯏꯒꯤ ꯃꯦꯁꯦꯖꯁꯤꯡ ꯅꯣꯏꯒꯤ ꯀꯃꯦꯟꯁꯤꯡꯗꯨꯗ ꯑꯗꯣ ꯑꯇꯣꯞꯄ 3ꯗꯣ ꯉꯁꯤ ꯑꯩꯒꯤ ꯒꯤꯐꯇꯣ ꯊꯤꯟꯖꯔꯨꯔꯦ ꯑꯩ ꯌꯥꯝ ꯍꯔꯥꯎꯋꯦ ꯃꯣꯏꯅꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯈꯔ ꯍꯥꯏꯕꯤꯔꯛꯇꯅ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯗꯨꯒꯤꯗꯃꯛꯇ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯉꯥꯅꯨ ꯑꯃ ꯇꯧꯔꯁꯦꯅ ꯉꯥꯅꯨ ꯑꯆꯧꯕ ꯑꯃꯒ ꯍꯣꯠꯅꯔꯦ ꯑꯗꯣ ꯀꯟꯅ ꯍꯧꯖꯤꯛ ꯊꯣꯡꯕ ꯂꯣꯏꯔꯒ ꯃꯌꯥꯝ ꯆꯥꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯩꯒꯤ ꯒꯤꯐ ꯑꯋꯦ ꯇꯧꯕ ꯃꯣꯏꯒꯤ ꯋꯤꯅꯔ 3ꯗꯣ ꯃꯣꯏꯒꯁꯨ ꯑꯃꯨꯛ ꯊꯦꯡꯅꯁꯤꯀꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯒꯤꯐ ꯑꯋꯦꯒꯤ ꯃꯐꯝ ꯄꯤꯒꯗꯧꯕ ꯃꯤꯗꯣ ꯌꯧꯔꯦ ꯃꯐꯝꯗꯣ ꯑꯍꯥꯟꯕꯩ ꯑꯩꯈꯣꯏ ꯄꯤꯗꯣꯏ ꯃꯐꯝꯁꯦ ꯈꯨꯖꯨꯃꯥꯟꯗꯀꯣ ꯈꯨꯖꯨꯃꯥꯟꯗ ꯑꯩꯈꯣꯏ ꯂꯥꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯥꯁꯨ ꯊꯣꯛꯂꯛꯑꯦ ꯑꯥꯗ ꯊꯣꯛꯂꯛꯏꯁꯦ ꯑꯗꯣ ꯑꯩꯈꯣই ꯄꯤꯔꯝꯃꯅꯤ ꯑꯗꯨꯗꯨꯒ ꯍꯧꯖꯤꯛ ꯀꯋꯥꯗ ꯑꯃꯨꯛ ꯍꯥꯏꯊꯔꯅꯤ ꯑꯅꯤꯁꯨꯕꯒꯤ ꯑꯩꯈꯣꯏ ꯒꯤꯐ ꯑꯋꯦ ꯐꯥꯎꯕ ꯃꯤꯗꯣ ꯑꯃꯨꯛ ꯄꯤꯔꯝꯃꯅꯤ ꯍꯧꯖꯤꯛ ꯄꯤꯔꯝꯃꯁꯤ ꯑꯩꯈꯣꯏ ꯒꯤꯐ ꯑꯋꯦꯁꯤ ꯁꯤꯟꯅꯖꯔꯝꯃꯒꯦ ꯑꯩꯈꯣꯏ ꯒꯤꯐ ꯑꯋꯦꯁꯤ ꯐꯪꯕꯤꯕꯒꯤ ꯃꯇꯥꯡꯗ ꯍꯥꯏꯐꯦꯠ ꯋꯥ ꯑꯃꯅꯤꯇꯪ ꯑꯩ ꯁꯤꯗ ꯒꯤꯐ ꯑꯋꯦꯁꯤꯅ ꯋꯤꯅꯔ ꯑꯣꯏꯔꯛꯄꯁꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯍꯥꯏꯗꯤ ꯗꯥꯎ ꯌꯥꯕꯗꯣ ꯑꯝꯇ ꯑꯣꯏꯗ꯭ꯔꯤꯕꯒꯤꯀꯣ ꯄꯤꯛꯀꯦꯔꯥ ꯆꯥꯎꯒꯦꯔꯥ ꯌꯥꯝꯁꯨ ꯌꯥꯝꯃꯦ ꯑꯗꯣ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯨꯒ ꯆꯦꯒꯤ ꯇꯥꯟꯖꯂꯤꯒꯤ ꯆꯦꯅꯦꯜ ꯑꯅꯤꯃꯛꯁꯨꯀꯣ ꯇꯨꯡꯗ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯍꯦꯟꯅ ꯌꯥꯝꯃꯛꯄ ꯍꯦꯟꯅ ꯁꯤꯗ ꯍꯦꯟꯅꯁꯨ ꯒꯤꯐ ꯑꯋꯦ ꯆꯥꯎꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯁꯅꯨꯅ ꯊꯦꯡꯛꯌꯨ ꯑꯩꯈꯣꯏ ꯁꯦꯀꯦꯟ ꯁ꯭ꯄꯣꯠ ꯌꯧꯔꯦ ꯉꯁꯥꯏ ꯀꯋꯥꯒꯤꯗꯣ ꯃꯥꯗꯣ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯑꯦꯅ ꯄꯤꯔꯝꯗ꯭ꯔꯦꯕ ꯑꯗꯨ ꯍꯧꯖꯤꯛ ꯑꯩꯈꯣই ꯋꯥꯕꯒꯥꯏꯗ ꯀꯛꯆꯤꯡ ꯅꯠꯂꯝꯗ꯭ꯔꯦ ꯋꯥꯕꯒꯥꯏꯗ ꯑꯣꯏ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏ ꯀꯩꯅꯣꯗꯣ ꯀꯔꯤ ꯑꯩꯈꯣꯏ ꯃꯊꯪ ꯒꯤꯐ ꯑꯋꯦ ꯐꯪꯕꯤꯒꯗꯧꯕ ꯑꯗꯨ ꯂꯩꯔꯦ ꯄꯤꯔꯝꯃꯒꯦ ꯁꯤꯅ ꯗꯦꯂꯤꯚꯔꯤ ꯕꯣꯏ ꯁ꯭ꯄꯤꯁꯦꯜꯂꯤ ꯋꯥꯏꯖꯔꯛꯄꯅꯤ ꯑꯩꯈꯣꯏ ꯒꯤꯐ ꯑꯋꯦꯁꯦ ꯁꯤꯟꯅꯖꯔꯒꯦ ꯑꯗꯣ ꯒꯤꯐ ꯑꯋꯦ ꯐꯪꯕꯒꯤ ꯈꯤꯇꯪ ꯃꯇꯥꯡꯗ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩꯗꯤ ꯍꯟꯗꯛꯀꯤ ꯒꯤꯐ ꯑꯋꯦꯁꯤꯅ ꯑꯍꯥꯟꯕ ꯌꯥꯎꯖꯕꯅꯦ ꯑꯗꯣ ꯗꯥꯎ ꯌꯥꯔ ꯆꯤꯆꯦꯅ ꯑꯩ ꯈꯟꯕꯤꯔꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯏꯆꯦ ꯊꯦꯡꯀ꯭ꯌꯨ ꯑꯗꯣ ꯆꯦꯒꯤ ꯆꯦꯅꯦꯜꯁꯦ ꯃꯌꯥꯝ ꯆꯪꯗꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯆꯦ ꯑꯗꯨꯒ ꯆꯤꯆꯦꯁꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯌꯣ ꯍꯥꯏꯖꯔꯤ ꯆꯦ ꯊꯦꯡꯛꯌꯨ ꯆꯠꯂꯨꯒꯤ ꯑꯩꯈꯣꯏ ꯉꯁꯥꯏ ꯊꯕꯛ ꯆꯦꯛꯀꯤꯡ ꯇꯧꯕꯗꯣ ꯀꯋꯥꯒꯤꯗꯣ ꯑꯃꯨꯛ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯊꯦꯡꯕꯨꯗꯤ ꯈꯔ ꯊꯦꯡꯉꯦ ꯑꯗꯣ ꯁꯤꯁꯨ ꯄꯤꯔꯝꯃꯅꯤ ꯃꯐꯝꯗꯣ ꯌꯧꯔꯦꯅ ꯅꯝꯃꯒ ꯂꯥꯛꯑꯦ ꯀꯩꯝ ꯀꯥꯏꯗꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯤꯔꯝꯃꯅꯤ ꯑꯗꯣ ꯒꯤꯐ ꯑꯋꯦꯁꯤꯒꯤ ꯃꯇꯥꯡ ꯈꯤꯇꯪ ꯍꯥꯏꯕꯤꯔꯛꯑꯣꯅꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯌꯥꯝꯅ ꯍꯔꯥꯎꯋꯦ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯋꯤꯅꯔ ꯑꯣꯏꯕꯁꯦ ꯑꯗꯨꯒ ꯆꯦꯒꯤ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝ ꯃꯊꯪꯗꯁꯨ ꯃꯌꯥꯝ ꯊꯥꯒꯠꯄꯤꯔꯣ ꯍꯥꯏꯖꯔꯒꯦ ꯑꯗꯨꯒ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯍꯣꯏ ꯌꯥꯏ ꯌꯣꯡꯆꯥꯛꯀꯤ ꯃꯊꯦꯜ ꯂꯣꯏꯔꯦ ꯀꯥꯝꯊꯣꯛꯈ꯭ꯔꯒꯦ ꯌꯣꯡꯆꯥꯛ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯈꯣꯏꯅ ꯀꯪꯍꯜꯂꯒ ꯊꯥꯕꯤꯔꯛꯄꯅꯤ ꯁꯤꯃ ꯍꯥꯞꯄꯅꯤ ꯑꯗꯒꯤ ꯁꯤꯁꯤꯅ ꯀꯩꯅꯣ ꯁꯥꯇꯤꯟ ꯃꯥꯟꯕꯤ ꯃꯁꯔꯨꯝꯗꯣ ꯁꯤ ꯀꯔꯤ ꯍꯥꯏꯕ ꯌꯥꯏꯄꯟ ꯍꯥꯏꯕ꯭ꯔꯥ ꯌꯥꯏꯄꯟꯗꯤ ꯁꯤꯁꯤꯅꯤ ꯌꯥꯏꯄꯟ ꯑꯀꯪꯕꯗꯤ ꯁꯤꯁꯤꯅꯤ ꯎꯌꯦꯟꯁꯤꯃ ꯍꯥꯞꯄꯅꯤ ꯃꯣꯔꯣꯛ 15ꯃꯨꯛ ꯊꯥꯛꯆꯜꯂꯒꯦ ꯌꯨꯝꯗꯒꯤ ꯀꯩꯅꯣ ꯂꯣꯛꯂꯩ ꯈꯔ ꯐꯨꯛꯎꯔꯦ ꯌꯣꯡꯆꯥꯛ ꯑꯀꯪꯕ ꯇꯤꯡꯉꯨꯔꯦ
ꯌꯣꯡꯆꯥꯛꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨꯅ ꯑꯗꯣ ꯌꯣꯡꯆꯥꯛꯁꯦ ꯍꯥꯏꯗꯤ ꯗꯨꯀꯥꯟꯗ ꯌꯣꯟꯕ ꯃꯔꯨꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜꯗ ꯑꯍꯟꯁꯤꯡꯅ ꯌꯣꯟꯕ ꯃꯣꯏꯒꯤ ꯇꯣꯉꯥꯟꯅ ꯃꯣꯏꯅ ꯀꯣꯛꯆꯔꯒ ꯌꯣꯟꯕꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯍꯥꯎꯋꯦꯅ ꯑꯗꯨ ꯑꯣꯏꯅ ꯌꯨꯝꯗꯒꯤ ꯀꯧꯔꯦ ꯑꯂꯨꯁꯤ ꯇꯧꯔꯦ ꯍꯧꯖꯤꯛ ꯀꯥꯝꯈ꯭ꯔꯒꯦ ꯁꯤꯒꯤ ꯀꯩꯅꯣꯁꯤꯅ ꯕ꯭ꯔꯣꯀꯣꯂꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯅꯦ ꯃꯄꯥꯟ ꯁꯥꯕꯤ ꯍꯥꯏꯗꯣꯏꯔꯥ ꯀꯔꯤꯅꯣ ꯑꯗꯨꯒ ꯁꯤꯒꯤ ꯃꯁꯔꯨꯝꯁꯤꯒ ꯀꯩꯅꯣ ꯇꯧꯔꯒꯦ ꯁ꯭ꯇꯔ ꯐ꯭ꯔꯥꯏ ꯇꯧꯁꯤꯜꯂꯒꯦ ꯊꯥꯎ ꯈꯤꯇꯪꯈꯛ ꯍꯥꯏꯗꯤ ꯑꯣꯂꯤቭ ꯑꯣꯏꯜꯅ ꯌꯩꯔꯒ ꯚꯦꯖꯤꯇꯦꯕꯜ ꯑꯃ ꯆꯥꯅꯕ ꯇꯗꯤ ꯁꯤ ꯄꯠꯈ꯭ꯔꯗꯤ ꯑꯃꯨꯛ ꯗꯥꯄꯤꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯅꯪꯅ ꯂꯩꯔꯒ ꯄꯩꯁꯥ ꯃꯥꯡꯍꯜꯂꯛꯑꯦꯅ ꯑꯃꯨꯛ ꯂꯥꯎꯔꯛꯀꯅꯤ ꯉꯥꯅꯨꯁꯦ ꯐꯖꯅ ꯃꯩ ꯌꯥꯏꯕꯤꯔꯦ ꯍꯧꯖꯤꯛ 이 볼리에는 까마가 꽤 ቆ 너무 싸다 봐. 왜? saya kan ada kanam karaga crab meat paste karaga ada olive oil kita kan atau stir fry tau sigi chang lo chale to sangli tau ini sih hawe jauh saya sa iromba haurage ini mau sih hana me khai lagi loibire padigom ga lomba ga tilawna garnish tawre morong ak sangangbi morong ak tani masi morong kun manga ni thai si usai base loigre kappa jek thongna baredi le leigrage si da sai kappa ngai ba kaya da wa graba jek thong da lage ama koi kan moi ke kan fire starter lai bude ha pra eh ma oh petrol ka rodra kano pambra taste pata lai bire sida manu jiga thau si am yam dro da pya Yang thokre so hei. adu di kitang khaidok se horen ga thau tha mata ngai mai ngarang sak pagi nungai basidi ko aying basida nungai ngarang ka ko tam ni ta ka gal mana nganu thong bita haise nungai garjani nganu joina leirure singju chanamju seme tilhauju seme kai loina mak seme adu duga mana nganu do ngasai no kanona maina kapado adu kapa semaga ne thong asi jongo aingonda pakhon ga mem sira khini silau to kaina ba natra Emandro. namu tawda aina loina mangi semami do so lekai haidi chalo dukan ngan chatpa yaba loina chaluraga ne alaga Ai leibige tilong sila mai septi haibra ne kai ye ba ka hairong ne thabok phai ye ba adodi hayeng da gidi ai semaroi koi mathang dai dia ai tau bi nang ngai ga is mai ji loi nungai da nungai madam di lae Ho ga di. yang hai le ne ko na kan da Ai drama wang nai chong du lo khang ga dam. yen kano dubu local dubu mana kano tawri ni kai nga atui ba thonga man ni pa ni khai bi tang ta usinga ale raga wari editing tawrani hoi thawale ado mayam na bhut ki wari mayam je request tawri eba ado ina bhut si li loiraga ai thanda hing tum ya de mi noi ki da bra ai ri ta kano tawro bane bhut mayam sigi ne wari se tarani dana ta loiraga mu internet mu thirani मागी सोर्स मैम दो अदु लोरगा अमुक नोट अमुक सेमदो लोरगा वरी दो मुक लीरगा एडिटिंग अमुक तौरनी अदु मैम दो बुत सम तारे बेदबको आइन हाइने मस कनो तौर एडिट तौरे दो मान इफेक्ट हापदा कोई हिंचाबी जेंग जांग हापदा थंदने खंगदोइनेबा अदुगा नंग वरी जे खंगे का हर म सावर सकिदोइनी मानमो अदनि मैम न बुत की वरी गी कनो डिमांड जे
ꯑꯗꯣ ꯑꯃ ꯇꯥꯔꯤ ꯕꯨꯠꯀꯤ ꯑꯃ ꯑꯗꯨꯁꯨ ꯈꯔ ꯀꯤꯗꯧꯗꯤ ꯃꯥꯜꯂꯦ ꯑꯗꯣ ꯑꯩ ꯅꯣꯠꯀ ꯏꯟꯇꯔꯅꯦꯠ ꯀꯩꯀꯩꯗꯒꯤ ꯁꯣꯔꯁ ꯈꯤꯇꯪꯒ ꯂꯧꯊꯣꯛꯈꯤꯒꯦ ꯑꯗꯨꯒ ꯇꯧꯔꯛꯑꯒꯦ ꯃꯈꯨꯝ ꯑꯝꯗ ꯍꯥꯡꯇꯣꯛꯑꯣꯅꯦ ꯁꯤꯒꯤ ꯃꯣꯏꯒꯤ ꯁꯤꯒꯤ ꯉꯥꯅꯨꯁꯤꯗꯤ ꯌꯥꯝ ꯀꯨꯏꯅ ꯉꯧꯗ꯭ꯔꯁꯨ ꯌꯥꯅꯤ ꯗꯥꯗꯤ ꯌꯥꯝ ꯉꯧꯔꯒ ꯍꯥꯏꯗꯤ ꯃꯨꯟꯕꯂꯁꯨ ꯍꯥꯎꯇꯦꯗꯅ Manam diri. ꯃꯅꯝ ꯂꯥꯛꯑꯦ ꯍꯥꯏꯗꯣ ꯑꯩꯅ Ada video dah manam dah manam. ꯃꯌꯥꯝ ꯚꯤꯗꯤꯑꯣꯗ ꯃꯅꯝ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅꯦ ꯃꯩꯁꯤꯅ ꯃꯔꯣꯟ ꯑꯃ ꯄꯣꯛꯄꯅꯦ ꯅꯨꯡꯉꯥꯏꯕꯅꯦ ꯂꯣꯏꯔꯦ Normal morong ni tahu lah kan nangge. Manipur deh thara ꯅꯠꯇꯦ pa. ꯀꯩꯅꯣꯅꯦ Saya rakung dulu saja. ꯅꯠꯇꯦ ꯅꯠꯇꯦ Kata ba? ꯑꯃ ꯀꯩꯅꯣ ꯕꯣꯛꯁ ꯀꯩꯅꯣ ꯀꯟꯇꯦꯅꯔ ꯀꯩꯅꯣꯗ ꯅꯠꯇ꯭ꯔꯣ ꯃꯃꯥꯡ ꯍꯦꯛ Masa tu saya rakung malah. ꯀꯩꯅꯣꯗꯅꯦ ꯊꯥꯏ ꯆꯤꯂꯤ Ay cili lah. ꯑꯗꯨ ꯑꯉꯥꯡꯒꯤ ꯂꯧꯊꯣꯛꯄꯤꯔꯤꯁꯤꯀꯣ ꯃꯣꯔꯣꯛꯇꯣ ꯂꯣꯏ ꯍꯥꯞꯈꯤꯅꯣ ꯗꯥꯄꯤ Thara happy na. Kalau tu dah. ꯑꯂꯨꯗꯨꯗꯤ ꯌꯥꯝ ꯊꯨꯅ ꯃꯨꯟꯕ ꯑꯂꯨꯅꯦ ꯗꯥꯄꯤ ꯀꯩꯅꯣ ꯂꯝꯖꯦ Hapus lah. ꯑꯉꯥꯡꯉꯩ ꯍꯥꯞꯄꯅꯦ ꯑꯗꯨ ꯍꯧꯖꯤꯛ ꯅꯪ ꯂꯧꯊꯣꯛꯑꯁꯦ ꯍꯥꯏꯔꯣ Ada hapus sih rasanya tu. Mana? ꯑꯗꯨꯒꯤ Alam ꯑꯂꯨ tu kau tadi. ꯑꯗꯨꯒꯤ ꯑꯂꯨꯗꯨꯗꯤ ꯃꯨꯟꯒꯅꯤ ꯗꯥꯄꯤ ꯊꯨꯅ ꯑꯂꯨ ꯑꯃꯨꯟꯕ ꯀꯩꯅꯣ ꯃꯣꯏꯒꯤ ꯕꯦꯛ ꯇꯧꯅꯕꯗꯣ ꯑꯗꯨꯅꯦꯕ Hau tu masa ti ya dah. ꯃꯅꯝꯁꯨ ꯌꯥꯔꯦ ꯃꯆꯨꯗꯤ ꯈꯤꯇꯪ ꯋꯥꯠꯈꯤꯅꯤ Morong tu. ꯅꯪ ꯃꯣꯔꯣꯛ ꯃꯆꯨ ꯄꯨꯔꯛꯇꯕ꯭ꯔꯣ ꯐꯖꯔꯦ ꯃꯁꯛꯁꯦ Jangan thong lah thong mah kau le. ꯅꯪꯒꯤꯗꯗꯤ ꯆꯩ ꯆꯥꯗꯧ ꯊꯣꯛꯂꯛꯀꯦ ꯑꯗꯨꯗꯤ Mahau tanggen na. Mahau tang ya ni ba. Lau thok keng khala thum hap ti kang ni ja kwan. Kamu tan. ꯑꯗꯣ ꯑꯩꯗꯤ ꯃꯅꯤꯄꯨꯔꯒꯤ ꯉꯥꯅꯨꯗꯨꯅ ꯍꯦꯜꯂꯦ ꯍꯥꯎ Dan no. ꯃꯇꯣꯡ ꯑꯃꯅꯤꯗꯩ ꯍꯦꯟꯅ ꯂꯧꯊꯣꯛꯎꯔꯅꯨ ꯆꯥꯛ ꯆꯥꯔꯗꯤ ꯆꯥꯛ ꯂꯥꯝꯃꯦ ꯑꯩꯈꯣꯏ ꯅꯍꯥꯟꯒꯤ ꯂꯝ ꯇꯦꯛꯄꯗꯣ ꯌꯦꯡꯉꯨꯅꯦ ꯀꯩꯒꯨꯝꯕ ꯌꯥꯔꯝꯃꯗꯤ ꯍꯧꯖꯤꯛ ꯃꯅꯥꯒ ꯂꯣꯏꯅ ꯊꯣꯛꯆꯔꯛꯑꯒꯗꯧꯅꯦ ꯑꯗꯣ ꯎꯄꯥꯏ ꯂꯩꯇꯦ ꯇꯦꯛꯑꯃꯤꯅ ꯃꯩ ꯊꯥꯗꯣꯛꯑꯒꯦ ꯌꯥꯝ Ti phabai kun na jeng anu tong dai da tilau sanam semam ba. ꯑꯁ ꯑꯣ ꯃꯊꯪꯗꯁꯨ ꯑꯗꯨꯝ Sing sanam suram ba. Sing wa lai kai ha kan bu be ko sin lai lai kai na. ꯑꯣ ꯅꯪ ꯑꯩꯁꯦ ꯄꯥꯈꯣꯟ ꯌꯥꯕ ꯅꯨꯄꯤꯗꯨꯅꯤꯅꯦ ꯒꯨꯟ ꯂꯩꯔꯤꯁꯦ Ai sai jana ni mo. ꯍꯥ ꯄꯥꯈꯣꯟ ꯌꯥꯕ ꯅꯨꯄꯤꯗꯨꯅꯦꯕ Sing challi ra na. ꯍꯥ Sing challi ro. ꯀꯩꯅꯣꯗꯣ ꯃꯥꯒꯤ ꯀꯩꯅꯣꯅꯦ ꯃꯇꯣꯟ ꯍꯥꯏꯗꯤ ꯑꯣꯜꯃꯣꯁ ꯃꯥꯒꯤ ꯕꯠꯁꯤꯡꯗꯨ ꯂꯩꯕ ꯍꯩ ꯄꯥꯟꯕꯒꯤ ꯃꯅꯥꯁꯤꯡꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯗꯣ ꯅꯨꯡꯉꯥꯏꯇ ꯃꯩꯗ ꯍꯥꯞꯄꯤꯕ ꯌꯦꯡꯉꯣꯟꯗ ꯂꯣꯏꯅ ꯕꯠ ꯃꯌꯥꯝꯁꯦ ꯍꯥꯟꯅ ꯃꯥꯒꯤ ꯃꯌꯣꯟ ꯆꯣꯡꯕ ꯍꯥꯏꯒꯗ꯭ꯔꯥ ꯂꯣꯏ ꯆꯣꯡꯉꯦ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝꯅ ꯑꯗꯣ ꯁꯤ ꯂꯩꯇ꯭ꯔꯗꯤ ꯁ꯭ꯀ꯭ꯋꯥꯔꯦꯜꯗꯤ ꯂꯥꯛꯑꯔꯣꯏꯍꯦ ꯑꯩꯒꯤ ꯍꯤꯡꯒꯣꯜꯗꯗꯤ ꯀꯩꯅꯣ ꯇꯧꯔꯒ ꯃꯥ ꯃꯣꯏꯅ ꯅꯍꯥꯟꯃꯨꯛ ꯇꯧ ꯃꯌꯥꯝꯗꯣ ꯑꯩꯅ ꯐꯥꯔꯕ ꯐꯨꯕꯗꯣ Kang bu kang apa tu? ꯑꯧ ꯀꯪꯉꯤ ꯑꯗꯣ ꯉꯔꯥꯡ ꯅꯍꯥꯟꯗ ꯀꯩꯅꯣ ꯂꯦꯟ ꯇꯥꯈꯤꯕꯗꯣ ꯑꯗꯨꯗ ꯆꯣꯠꯈ꯭ꯔꯦ ꯈꯔꯗꯤ ꯚꯦꯖꯤꯇꯦꯕꯜꯗ ꯍꯥꯞꯄ ꯌꯥꯗꯥꯏꯅꯦ Kang deh. ꯈꯪꯗꯦ ꯌꯥꯔꯗꯤ ꯍꯥꯞꯆꯟꯅꯤꯡꯉꯦ ꯑꯦ ꯃꯈꯪꯕ ꯌꯥꯎꯔꯗꯤ Manipur dari yang thai kon ngam ping kan. Lai gi kon ping ba du na ping. ꯑꯧ ꯑꯗꯨ ꯀꯩꯅꯣ ꯎꯠꯁꯨ ꯍꯥꯞꯅꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯕꯅꯦ ꯍꯥꯏꯗꯤ ꯏꯟꯁꯥꯡ ꯅꯥꯄꯤꯗ ꯑꯗꯣ Uti thong du hap tan. ꯁꯤꯁꯦ ꯁꯤ ꯊꯣꯡꯕꯗ ꯊꯣꯡꯕꯗ ꯁꯤ ꯍꯥꯞꯄꯗ ꯅꯪ ꯁꯤꯔꯣꯏꯗ꯭ꯔꯣ Ni ut la kan hap tan uti thong da kan kang de. ꯎꯠ ꯊꯣꯡꯕꯗ ꯀꯃꯥꯏꯅ ꯎꯠ ꯍꯥꯞꯄꯤꯅꯣ ꯀꯩꯅꯣ ꯅꯨꯃꯤꯠ ꯃꯤꯁꯤꯕꯣ ꯌꯥꯏꯅ ꯑꯩꯅ ꯅꯉꯣꯟꯗ ꯅꯣꯡꯇ ꯎꯠ ꯍꯥꯞꯄ ꯄꯤꯖꯔꯕꯣ Kai is da na te. ꯅꯪ ꯍꯥꯏꯁꯦ ꯊꯥꯏꯅꯒꯤ ꯈꯔꯤꯗꯣ ꯑꯣꯏꯔꯝꯒꯅꯤꯅꯦ Oh khari ba okay. ꯈꯔꯤꯗꯨꯗꯤ ꯊꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯕꯣꯛ ꯏꯕꯦꯟ ꯍꯣꯏ ꯃꯇꯝꯒꯤꯅꯦ Adu ni na haije. ꯑꯗꯨ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯈꯔꯤꯒꯥꯏꯁꯨ ꯀꯔꯤꯅꯣꯗꯤ ꯈꯪꯗꯦ ꯈꯔꯤꯅ ꯃꯃꯤꯡ ꯇꯥꯕ ꯋꯥꯅꯤ Matang ji da nganu ju yam phajari se. Loi di loi sale muthat pe yar. ꯂꯣꯏꯔꯦ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ ꯆꯥꯛ ꯂꯥꯝꯃꯦ ꯌꯦꯡꯉꯣ ꯌꯥꯕꯉꯩ ꯍꯥꯞꯄꯣꯏ ꯁꯤꯡꯖꯪ ꯌꯥꯟꯕ ꯃꯤꯒ ꯌꯥꯝ ꯍꯩꯕ ꯃꯥꯜꯂꯦ ꯁꯤꯒꯤ ꯇꯧꯕ ꯌꯥꯎꯒꯅꯤ ꯑꯃꯨꯛ ꯏꯕꯨꯡꯉꯣ ꯑꯃꯨꯛ ꯑꯁ ꯁꯤꯡꯈꯛ ꯌꯥꯟꯕꯗꯕ ꯑꯃꯨꯛ ꯗꯣꯛꯇꯔꯗ ꯑꯃꯨꯛ ꯄꯨꯈꯠꯅꯗꯅ ꯑꯃꯨꯛ ꯇꯣꯛꯅꯅꯤ ꯌꯥꯔꯦ ꯅꯦꯕꯔꯗꯨꯅ ꯀꯩꯅꯣ ꯇꯧꯔꯛꯑꯅꯤ ꯃꯤ ꯅꯣꯏ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯑꯅꯤ ꯅꯥꯄꯤ ꯃꯣꯏꯁꯦ ꯃꯤ ꯍꯥꯠꯅꯔꯤ ꯃꯥꯜꯂꯦꯅ ꯌꯥꯔꯦ ꯆꯥꯛꯁꯨ ꯂꯥꯝꯃꯦ ꯌꯣꯡꯆꯥꯛꯁꯦ ꯀꯣꯠꯊꯔꯒꯦ ꯑꯁ ꯃꯆꯨꯁꯦ ꯐꯖꯔꯦ ꯑꯗꯒꯤ ꯉꯥꯅꯨ ꯑꯩꯗꯤ ꯉꯥꯅꯨꯁꯦ ꯑꯩꯗꯤ ꯃꯍꯤ ꯆꯥꯕ ꯍꯩꯇꯦꯀꯣ ꯃꯌꯥꯝ ꯁꯥꯎꯕꯤꯅꯣ Nganu thong se di phajari kan thong ni se bo. ꯈꯪꯗꯦ ꯃꯤ ꯃꯁꯛ ꯐꯖꯕ ꯑꯃ ꯂꯩꯕꯅꯤꯅ ꯊꯣꯡꯕ ꯃꯥꯜꯂꯦ ꯑꯗꯣ ꯍꯥꯏꯗꯤ ꯃꯍꯤ ꯆꯥꯕ ꯍꯩꯇꯦ ꯑꯗꯨꯅ ꯃꯄꯪꯈꯛ ꯆꯥꯖꯔꯒꯦ ꯂꯧꯊꯣꯛꯑꯒꯦ ꯗꯥꯄꯤꯗꯤ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔ ꯆꯥꯅꯤꯡꯉꯦ ꯑꯗꯣ ꯑꯩ ꯍꯥꯟꯅ ꯆꯥꯔꯒꯦ
จักหัวมา hào tôi mà lên đâu ค่ะ rất hào tôi mà lên ค่ะแม่ไก่ทิ้งกี่ dùng chát mua đồ kia này mới đang xài hấp bị đâu เป็นมั้งนะ phun măng à อืม nhắm nhắm thế nào เจ้าหมูชิ้นหมดเข้าอ่ะ นี่ว่าหมกว่าไปเลย ꯑꯗꯣ ꯃꯌꯥꯝꯅ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯁꯞꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯑꯩ ꯂꯣꯏꯔꯕꯅꯤꯀꯣ ꯑꯩ ꯉꯁꯤꯗꯤ ꯑꯁꯦꯡꯀꯤꯁꯨ ꯂꯣꯏꯖꯔꯕꯅꯤ ꯆꯥꯕ ꯁꯤꯒꯤ ꯖꯁ ꯃꯇꯨꯡ ꯑꯅꯤꯁꯦ ꯂꯣꯏꯁꯤꯟꯗꯧ ꯉꯥꯏꯔꯕꯅꯤ ꯕꯥꯏ ꯁꯤ ꯌꯨ ꯒꯥꯏꯁ